separate administration piba natana atopa lambi leite KLA tokhaina leiba natana manglomda changsinnabgi atopa lambi amata leite haina Kuki Liberation Army Lekotland KNAL gi Department of Information and Publicity na thadorakpa cherol amana phongdorakli cherol asina hairi Laibak Singi Puwari iba haibasi ayamba matamda mukna ibani adubu Kuki jo miyam gi oina di hauzi I mai amasung tambang amdaba phibam amana Puwari iri kumjali singani kulumdoi dagi haurakhiba kanglukki rang adu Kuki jo miyam thokan bani haina malem gi miyam da lana uhanna bahonari Imphal Valley da leidiba Kuki jo furuki Miyoi sing takthokna bagi pandamda akhanaba thausilamaga loinana thaudok adu thokan khibani aukiba chahi ahum da thokiba thaudok kupna yengsinba matamda maitei amasung Kuki jo furuki Miyoi sing administrative framework amagi makhada punna hingminaba yare haiba mayek sengna khangle Indian Constitution gi makhada Legislative Assembly leiba separate administration ama piba natana manglomda jangsinnabagi atopa lambi amata leite haire NRC gi matangda matik chaba thorang lokhatsi Biren Lengak pairigaida National Register of Citizen NRC gi matangda matik chaba thorang lokhase haina Hana Chief Minister Rongthombam Biren na phongdokre social media da thagalakpa warol amada mahakna hai hiramasiga mari leinana assembly da warep kya lokhibaga loinana kumja lising ani kunithoi dagina lising ani kunmari fawbada official notification kya thoki mitok khandoknaba khanaba thorang amata lokhatlamde haina maikai kya dagi yaningdaba phongdorakhibagi matangda mahakna hai kumja lising ani kunithoi gi August 5 da Manipur Legislative Assembly na State asigi Population Commission semnaba amasung National Register of Citizens na hanabagi warep lauki kumja lising ani kulumdoi gi angan basarukta Gazette notification thokuna Manipur State Population Commission semnaba thorang lauki akhanaba body asina missing hengalakpagi thong amadi demography da ahongba tholakliba pumnamak yengsinbagi thodang laugadabani district khudingmak ki oina missing hengalapagi moong kupna yengsinbaga loinana mapung phaba data khongkatlaga state lengakta mapung phaba report ama pikhalakadabani wafam asi kumja lising ani kunmari ki March ta assembly ki agenda da nauna amuk yawbaga loinana nauna resolution lawbaga loinana state asida NRC implement taunaba India Governmental taksinbagi firep lawki hairi Manipur lengak yauna center ga Kuki zogi su kangbuga wari sanakre Manipur nauna Kuki amasung tangkhul naga singi marakta kanna khuthongna rakpa marakta Union Home Ministry na sinduna New Delhi da Manipur lengak amadi center gi mihu sing yauraga suda laiba Kuki jogi khulai paiba kangbuga New Delhi da me amada wari sanakre nakala hungi oiba wari sanaba sida United People's Front amadi Kuki National Organization makhada laiba tongan ba Kuki jogi insurgent group kungamari gi mihu sing sarugyaki Center की मायकाई द Ministry of Home Affairs की North East की Advisor Azitlan Intelligence Bureau के official सिंह मणिपुर लेंगा की मायकाई द Home Secretary and Ashok Kumar Amadi Additional Director General Police Asutosh Kumar Sinha Sarugyaki Wari Sanaba Sigamari Leinana KNO Amasung UPF ke apunba warolda handaki Wari Sanaba Sida Sugi Camp Khara Hongdok Hongjin Tauba Yauna Hiram Kayada Wari Sanaki Sarkar ki Maikai ki Sugi Camp Taraga Mari Leiriba Asigi Manungda Camp Taret Atopa Mapamda Hongdokna Bakhangalaki Kukizo Group ki Maikai Dagina Makogi Camp Taraga Mari Leiriba Asi Kem taragani thoida hantanaba thorang leire haiba wafam hongdokhi makhatana Kukizo group ki maikai Ukhrul district ta nauna ungkhatnaba phibam tholakliba asigi matangda Ministry of Home Affairs ki mijeng changsilladuna Tangkhun ki khulai paiba sing attack tawrakani khanbadagi Kuki sing aki akhanga loinana Hingli haiba wafam thamki ningsing bayabadi Ukhrul district ta sahi asigi February 3 tagi Kuki amasung tangkhul singi marakta yum mai thana bamadi khuthongna rakba sida Miyoi 3 ki mathakta sikhrabani oiriba phibam asi yenglaga Kuki jogi maikai makoi gi oiba legislature laiba union territory ama Manipur gi lam kokthokraga sembinaba dimal amuk hana tawki Bakoigi Makaidigi Kumja lising ani kulhumdoigi Medagi Hauzik Fawbada Satharakliba Kanglupki Lana Sida Kuki Jo Miyam Nap Kundariba Singi District Singda Haksen Gamari Leinaba
ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯕ ꯂꯩꯔꯛꯂꯤ꯫ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯚꯝ, ꯃꯍꯩ-ꯃꯁꯤꯡ ꯇꯝꯕ ꯑꯃꯗꯤ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯃꯊꯛꯇ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯔꯦ ꯍꯥꯏꯕ ꯈꯨꯗꯝ ꯑꯣꯏꯕ ꯌꯥꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯂꯧꯈꯠꯂꯛꯇ꯭ꯔꯦ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯤꯉꯩ ꯀꯨꯝꯖꯥ 2012ꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯀꯨꯀꯤ, ꯖꯣ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯨꯀꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯆꯠꯅꯒꯗꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯀꯨꯀꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯒꯥꯡꯇꯦ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯃꯥꯔꯁ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯖꯧ ꯁꯥꯅꯧꯄꯥꯡ ꯄꯣꯜꯄꯤ ꯑꯃꯁꯨꯡ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯝꯃꯤꯁꯟ, ꯅꯦꯁꯅꯦꯜ ꯀꯝꯃꯤꯁꯟ ꯐꯣꯔ ꯁꯦꯗ꯭ꯌꯨꯜꯗ ꯇ꯭ꯔꯥꯏꯕ, ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯇ ꯄꯤꯁꯤꯟꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯔꯛꯅꯕ ꯇꯛꯁꯤꯟꯈꯤꯕꯅꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯒ꯭ꯔꯨꯞꯁꯤꯡꯒ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒ ꯑꯁꯤ ꯍꯦꯟꯅ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯟꯗꯨꯅ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯑꯃꯒꯤ ꯗꯤꯃꯥꯟꯗ ꯑꯊꯨꯕ ꯃꯇꯝꯗ ꯐꯪꯍꯜꯂꯨ꯫ ꯆꯍꯤ 3 ꯐꯥꯔꯛꯂꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯌꯦꯜꯍꯧꯃꯤ ꯆꯤꯡꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯃꯤꯑꯣꯠ-ꯃꯤꯅꯩ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯃꯌꯨꯝ ꯂꯩꯇꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯑꯣꯏ 200 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ꯫ ꯆꯔꯆ 270 ꯍꯦꯟꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯤꯆꯝꯆꯥ ꯀꯌꯥ ꯍꯥꯠꯄꯤꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯡꯒꯤ ꯃꯊꯛꯇ ꯁꯦꯛꯁꯨꯑꯦꯜ ꯚꯥꯏꯑꯣꯂꯦꯟꯁ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯃꯌꯨꯝ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯣꯏꯍꯜꯂꯦ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯒꯤ ꯋꯥꯊꯣꯛ ꯅꯠꯇꯦ, ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯃꯊꯛꯇ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯤꯒꯠꯀꯗꯕꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯚꯥꯏꯑꯣꯂꯦꯟꯁ ꯏꯟꯁꯤꯗꯦꯟꯠꯁꯤꯡ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯊꯤꯗꯣꯛꯇꯨꯅ ꯈꯨꯗꯛꯇ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯏꯟꯇꯔꯚꯦꯟꯁꯟ ꯇꯧꯒꯗꯕꯅꯤ꯫ ꯏꯔꯥꯡ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯅꯣꯡꯃꯩ ꯂꯨꯠ ꯇꯧꯈꯤꯕꯒꯤ ꯃꯇꯥꯡꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯄꯁ ꯂꯩꯔꯕ ꯍꯥꯏꯕ ꯊꯤꯒꯠꯄꯒ ꯂꯣꯏꯅꯅ ꯂꯨꯠ ꯇꯧꯈꯤꯕ ꯅꯣꯡꯃꯩꯁꯤꯡ ꯂꯧꯈꯠꯂꯨ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯗꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯨ ꯍꯥꯏꯅꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤ꯫ ꯗꯦꯜꯂꯤꯗ ꯑꯦꯁꯤ ꯄꯣꯈꯥꯏꯕꯗꯒꯤ ꯃꯩ ꯆꯥꯛꯂꯛꯄꯗ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯁꯤꯔꯦ꯫ ꯗꯦꯜꯂꯤꯒꯤ ꯁꯍꯥꯗꯔꯥ ꯂꯩꯕ ꯕꯤꯕꯦꯛ ꯕꯤꯍꯥꯔ ꯑꯦꯔꯤꯌꯥꯗ ꯃꯊꯣꯜ 4 ꯋꯥꯡꯕ ꯕꯤꯜꯗꯤꯡ ꯑꯃ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯊꯥ ꯑꯁꯤꯒꯤ 3ꯗ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯁꯤꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯁꯤ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨ ꯃꯩ ꯆꯥꯛꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ 15 ꯔꯣꯝ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯑꯣꯏ 5 ꯔꯣꯝ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 9ꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯒꯤ ꯆꯍꯤ 1.5 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯁꯍꯥꯗꯔꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁ ꯔꯥꯖꯦꯟꯗ꯭ꯔ ꯄ꯭ꯔꯁꯥꯗ ꯃꯤꯅꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯔꯣꯝ ꯇꯥꯕꯗ ꯐꯥꯌꯔ ꯇꯦꯟꯗꯔꯁꯤꯡ ꯂꯥꯛꯇꯨꯅ ꯕꯤꯜꯗꯤꯡꯗ ꯆꯥꯛꯈꯠꯂꯛꯄ ꯃꯩ ꯑꯗꯨ ꯃꯨꯠꯊꯠꯄ ꯉꯝꯈꯤ꯫ ꯃꯈꯥ ꯇꯥꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯑꯇꯩ ꯑꯇꯣꯞꯄ ꯍꯤꯡꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯊꯣꯜ 4 ꯋꯥꯡꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯃꯊꯣꯜꯗ ꯈꯪꯍꯧꯗꯅ ꯑꯦꯁꯤ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯩ ꯆꯥꯛꯂꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ 4 ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯅ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁ ꯃꯤꯅꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯤꯖꯐꯥꯌꯔ ꯃꯅꯨꯡꯗ ꯂꯦꯕꯥꯅꯟꯗ ꯏꯖꯔꯦꯜꯒꯤ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯃꯤꯑꯣꯏ 8 ꯍꯥꯠꯈ꯭ꯔꯦ꯫ ꯂꯦꯕꯥꯅꯟꯒꯤ ꯈꯥ ꯊꯪꯕ ꯃꯐꯝꯁꯤꯡꯗ ꯏꯖꯔꯦꯜꯒ ꯃꯥꯡꯖꯧꯅꯅ ꯁꯤꯖꯐꯥꯌꯔ ꯂꯩꯔꯕꯁꯨ ꯃꯈꯣꯏꯅ ꯆꯠꯊꯔꯛꯄ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 8 ꯍꯥꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ꯫ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯦꯖꯕꯣꯂꯥꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯂꯩꯈ꯭ꯔꯕꯁꯨ ꯎꯪꯈꯠꯅꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯂꯩꯔꯤ꯫ ꯂꯦꯕꯥꯅꯟꯒꯤ ꯈꯥ ꯊꯪꯕ ꯃꯐꯝꯁꯤꯡꯗ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯅ ꯈꯨꯡꯒꯪ 8ꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯐꯝ ꯍꯣꯡꯗꯣꯛꯈꯤꯅꯕ ꯑꯅꯧꯕ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯂꯦꯕꯥꯅꯟꯒꯤ ꯍꯦꯖꯕꯣꯂꯥꯅ ꯃꯊꯪ ꯊꯥꯒꯤ 18ꯇ ꯂꯩꯅꯈꯤꯕ ꯁꯤꯖꯐꯥꯌꯔ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯦꯕꯥꯅꯟ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯐꯔꯗꯁ ꯈꯨꯡꯒꯪꯗ ꯂꯩꯕ ꯀꯥꯔ ꯑꯃꯗ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏ 2 ꯁꯤꯈꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯅ ꯋꯥꯏꯖꯦ ꯈꯨꯡꯒꯪꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯆꯠꯊꯈꯤꯕꯗ ꯃꯤꯑꯣꯏ 3 ꯁꯤꯈꯤ꯫ ꯂꯣꯏꯅꯅ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯣꯖꯤꯟ ꯈꯨꯡꯒꯪꯗ ꯆꯠꯊꯔꯛꯄ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯗꯅ ꯃꯤꯑꯣꯏ 2 ꯍꯥꯠꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯋꯥꯉꯥꯡꯂꯣꯏꯅ ꯐꯣꯡꯗꯣꯔꯛꯄꯗ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ 50 ꯔꯣꯝ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯁꯤꯜꯂꯛꯈꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 1 ꯔꯣꯝꯒꯤ ꯚꯦꯜꯌꯨ ꯑꯣꯏꯒꯗꯕ ꯌꯥꯝꯂꯕ ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯐꯥꯔꯦ꯫ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯁꯥꯝꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 1 ꯔꯣꯝꯒꯤ ꯚꯦꯜꯌꯨ ꯑꯣꯏꯒꯗꯕ ꯌꯥꯝꯂꯕ ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯃꯤꯑꯣꯏ 2 ꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫
ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒ ꯂꯣꯟꯅꯕ ꯑꯁꯥꯝꯒꯤ ꯖꯤꯔꯤꯒꯥꯠ ꯑꯦꯔꯤꯌꯥꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯂꯈꯤꯄꯨꯔ ꯁꯕ ꯗꯤꯚꯤꯖꯅꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯔꯥꯖꯈꯣꯋꯥꯒꯤ ꯁꯨꯄꯔꯚꯤꯖꯟ ꯃꯈꯥꯗ ꯖꯤꯔꯤꯒꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣ.ꯁꯤ. ꯔꯅꯀꯨꯃꯥꯔ ꯌꯥꯎꯕ ꯇꯤꯝ ꯑꯃꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯇꯤꯝ ꯑꯗꯨꯅ ꯁꯤꯜꯆꯔ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯇꯣꯏꯅ ꯄꯣꯠ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯗ ꯅꯥꯀꯥ ꯆꯦꯛ ꯄꯣꯏꯟꯠ ꯍꯥꯡꯗꯣꯛꯇꯨꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯆꯦꯛ ꯇꯧꯈꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯎꯕꯗꯒꯤ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕ ꯌꯥꯎꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯒꯤ ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠ ꯄꯤꯁ 10,000 ꯔꯣꯝ ꯑꯣꯏꯒꯗꯕ ꯄꯨꯟꯅ ꯀꯦꯖꯤ 1 ꯒ꯭ꯔꯥꯝ 4 ꯂꯨꯝꯕ ꯄꯦꯀꯦꯠꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯐꯥꯔꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯔꯣꯝꯒꯤ ꯚꯦꯜꯌꯨ ꯑꯣꯏꯒꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯌꯥꯕꯥ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯥꯏꯊꯣꯛꯈꯤꯒꯗꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯅꯦꯄꯥꯜ ꯂꯩꯉꯥꯛꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯁꯥꯖꯤꯜꯂꯝꯕ ꯌꯨꯝꯀꯩ 2,000 ꯔꯣꯝ ꯇꯛꯈꯥꯏꯈ꯭ꯔꯦ꯫ ꯑꯣꯄꯣꯖꯤꯁꯟꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯦꯄꯥꯜ ꯂꯩꯉꯥꯛꯅ ꯀꯥꯊꯃꯥꯟꯗꯨ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯃꯄꯥꯟꯁꯤꯡꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯁꯥꯖꯤꯟꯗꯨꯅ ꯂꯩꯔꯕ ꯌꯨꯝꯀꯩ 2,000 ꯔꯣꯝ ꯇꯛꯈꯥꯏꯕꯒꯤ ꯊꯕꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯤꯉꯩ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯔꯨ ꯑꯣꯏꯅ ꯀꯥꯊꯃꯥꯟꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁꯣꯌꯝꯚꯨ ꯕꯥꯂꯥꯖꯨ ꯑꯃꯁꯨꯡ ꯗꯣꯕꯤꯈꯣꯂꯥꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯁꯥꯖꯤꯜꯂꯝꯕ ꯌꯨꯝꯀꯩꯁꯤꯡ ꯑꯗꯨ ꯇꯛꯈꯥꯏꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯛꯈꯥꯏꯈ꯭ꯔꯕ ꯌꯨꯝꯀꯩꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡ ꯑꯗꯨ 2,000 ꯁꯨꯈ꯭ꯔꯦ꯫ ꯇꯛꯈꯥꯏꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯇꯝꯗ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯑꯌꯦꯠꯄ ꯄꯤꯔꯛꯇꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯅꯅꯕ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ 1,000 ꯀꯌꯥ ꯁꯤꯖꯤꯟꯅꯈꯤ꯫ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯇꯦꯀꯨ ꯑꯃꯁꯨꯡ ꯕꯥꯜꯀꯨꯗ ꯕꯤꯜꯗꯤꯡ ꯀꯌꯥ ꯑꯃ ꯇꯛꯈꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯆꯌꯣꯜꯗꯁꯨ ꯀꯥꯊꯃꯥꯟꯗꯨꯗ ꯊꯥꯄꯥꯊꯥꯔꯤ, ꯒꯥꯂꯤꯒꯥꯎ ꯑꯃꯁꯨꯡ ꯃꯅꯣꯍꯥꯔꯥ ꯑꯦꯔꯤꯌꯥꯁꯤꯡꯗ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯣꯊꯣꯔꯤꯇꯤꯅ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯁꯥꯖꯤꯜꯂꯝꯕ ꯌꯨꯝꯀꯩꯁꯤꯡ ꯑꯗꯨ ꯇꯛꯈꯥꯏꯈꯤ꯫ ꯂꯩꯉꯥꯛꯅ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯊꯕꯛ ꯄꯥꯏꯈꯠꯄꯒꯤ ꯃꯑꯣꯡ, ꯃꯇꯤꯛ ꯆꯥꯕ ꯅꯣꯇꯤꯁ ꯄꯤꯗꯕ ꯂꯣꯏꯅꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯂꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯕꯒꯤ ꯊꯕꯛ ꯌꯥꯎꯗꯕ ꯑꯗꯨꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯇꯦꯝꯄꯔꯔꯤ ꯁꯦꯜꯇꯔꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯀꯨꯞꯄ ꯗꯇꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯥꯒꯤ ꯂꯝ ꯂꯩꯇꯕꯁꯤꯡꯁꯨ ꯁꯦꯟꯇꯔꯁꯤꯡ ꯑꯗꯨꯗ ꯄꯪꯂꯩꯗ ꯂꯩꯁꯤꯟꯕꯒꯤ ꯐꯤꯚꯝ ꯑꯃꯁꯨ ꯎꯔꯤ꯫ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯖꯨꯟ ꯅꯔꯁꯤꯡ ꯀꯦ.ꯁꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯑꯃꯁꯨꯡ ꯑꯔꯕꯥꯟ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯑꯣꯏꯕ ꯇꯉꯥꯏꯐꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯥꯡꯖꯧꯅꯅ ꯂꯩꯐꯝ ꯁꯤꯟꯕꯤꯗꯅ ꯍꯥꯟꯅ ꯂꯝ ꯂꯩꯖꯗꯕ ꯑꯃꯗꯤ ꯁꯦꯟꯇꯔꯗ ꯂꯩꯍꯧꯗꯕ ꯀꯥꯡꯕꯨꯁꯤꯡꯕꯨ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕꯒꯤ ꯃꯑꯣꯡꯗ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯀꯥ ꯍꯦꯟꯃꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯖꯔꯃꯅꯤꯗꯒꯤ ꯌꯨ.ꯑꯦꯁ.ꯑꯦꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ 5,000 ꯔꯣꯝ ꯂꯧꯊꯣꯛꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯁ.ꯑꯦꯅ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥ 6ꯇꯒꯤꯅ ꯆꯍꯤ 1 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯖꯔꯃꯅꯤꯗ ꯂꯩꯔꯤꯕ ꯌꯨ.ꯑꯦꯁ. ꯂꯥꯟꯃꯤ 5,000 ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯑꯊꯦꯡꯕꯗ ꯄꯦꯟꯇꯥꯒꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯨ.ꯑꯦꯁ.ꯑꯦꯅ ꯏꯔꯥꯟꯗ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯔꯃꯅꯤꯒꯤ ꯆꯥꯟꯁꯦꯂꯔ ꯐ꯭ꯔꯦꯗꯔꯤꯛ ꯃꯔꯁꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯖꯔꯃꯅꯤꯕꯨ ꯋꯥꯔꯅꯤꯡ ꯄꯤꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯔꯃꯅꯤꯗ ꯂꯩꯔꯤꯕ ꯌꯨ.ꯑꯦꯁ.ꯀꯤ ꯂꯥꯟꯃꯤ 5,000 ꯔꯣꯝ ꯂꯧꯊꯣꯛꯄꯒꯤ ꯋꯥꯔꯦꯞ ꯑꯗꯨ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯌꯣꯜ ꯑꯁꯤ ꯍꯧꯔꯛꯄꯗ ꯖꯔꯃꯅꯤꯒꯤ ꯆꯥꯟꯁꯦꯂꯔ ꯐ꯭ꯔꯦꯗꯔꯤꯛ ꯃꯔꯁꯅ ꯌꯨ.ꯑꯦꯁ.ꯑꯦꯕꯨ ꯏꯔꯥꯟꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯏꯀꯥꯏꯕ ꯅꯪꯍꯜꯂꯕꯅꯤ꯫ ꯂꯣꯏꯅꯅ ꯌꯨ.ꯑꯦꯁ.ꯑꯦꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯁꯨ ꯂꯥꯜꯂꯣꯡ ꯆꯨꯝꯗꯕ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈꯤ꯫ ꯄꯦꯟꯇꯥꯒꯣꯟꯒꯤ ꯋꯥꯉꯥꯡꯂꯣꯏ ꯁꯣꯜꯄꯥꯅꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯖꯔꯃꯅꯤꯗꯒꯤ ꯌꯨ.ꯑꯦꯁ.ꯀꯤ ꯂꯥꯟꯃꯤ 5,000 ꯔꯣꯝ ꯂꯧꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯒꯤ ꯑꯣꯏꯕ ꯌꯨꯔꯣꯞꯇ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯚꯤꯌꯨ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯄꯥꯝꯕ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯖꯔꯃꯅꯤꯗ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯤꯂꯤꯇꯔꯤ ꯐꯦꯁꯤꯂꯤꯇꯤ ꯀꯌꯥꯃꯨꯛ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯌꯨ.ꯑꯦꯁ. ꯌꯨꯔꯣꯄꯤꯌꯟ ꯀꯃꯥꯟꯗ, ꯌꯨ.ꯑꯦꯁ. ꯑꯐ꯭ꯔꯤꯀꯥ ꯀꯃꯥꯟꯗ, ꯔꯥꯝꯁꯇꯤꯟ ꯏꯌꯔ ꯕꯦꯁꯀ ꯂꯣꯏꯅꯅ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯦꯔꯤꯀꯥꯟ ꯍꯣꯁꯄꯤꯇꯥꯜ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯔꯤꯕ ꯂꯥꯟꯁꯇꯨꯟ ꯔꯤꯖꯅꯦꯜ ꯃꯦꯗꯤꯀꯦꯜ ꯁꯦꯟꯇꯔ ꯑꯁꯤꯁꯨ ꯂꯩꯔꯤꯕꯅꯤ꯫
ꯍꯟꯗꯛ ꯂꯧꯊꯣꯛꯀꯗꯧꯔꯤꯕ ꯂꯥꯟꯃꯤ 5,000 ꯑꯁꯤ ꯖꯔꯃꯅꯤꯗ ꯄꯨꯟꯅ ꯂꯩꯔꯤꯕ ꯌꯨꯑꯦꯁꯀꯤ ꯁꯔꯚꯤꯁ ꯃꯦꯝꯕꯔ 53,000ꯀꯤ ꯃꯅꯨꯡꯗ 13% ꯑꯣꯏꯔꯤꯕꯅꯤ꯫ ꯁꯦꯟꯇꯔ ꯑꯣꯐ ꯌꯨꯔꯣꯄꯤꯌꯥꯟ ꯄꯣꯂꯤꯁꯤ ꯑꯦꯂꯥꯏꯟꯁꯀꯤ ꯅꯤꯀꯣ ꯂꯥꯟꯒꯦꯅ ꯐꯣꯡꯗꯣꯔꯛꯄꯗ ꯖꯔꯃꯅꯤꯗ ꯂꯩꯔꯤꯕ ꯌꯨꯑꯦꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯌꯨꯑꯦꯁꯀꯤ ꯃꯄꯥꯡꯒꯜ ꯃꯥꯂꯦꯝꯗ ꯎꯠꯊꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯅꯤ, ꯃꯗꯨꯅ ꯖꯔꯃꯅꯤꯗ ꯃꯇꯦꯡ ꯄꯤꯕꯒꯤ ꯑꯃꯗꯤ ꯖꯔꯃꯅꯤꯗ ꯗꯤꯐꯦꯟꯁꯇ ꯃꯄꯥꯡꯒꯜ ꯍꯥꯞꯄꯒꯤ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ꯫